Ukhrul ki thaudokta leikhidraba singi ex gracia piragani chathariba total shutdown handukna balai ngakna appeal tarakli. Rally chatpada kanagumba kharana nung amadi nauri sizinaduna thokhaningdaba thaudok-sing thoknaba hotnariba sing lepiyu haina Imphal West ki SP Khetramayum Sivakantana appeal tarakli. Maira Paibi amadi CSO singna kaukiba total shutdown gi manung channa Manipur gi tampaki mafam singda pak sana khongjang changsin kre. Chief Minister Yumnam Khemchana Lokhalak Liba Peace Initiative ki khongthang asi kuki khulai paiba singna phagi tahalle haina koko migi kandana YK Dhirena phongdorakli. Amasung National Highway 137 da thokiba accident amada rongmai naga gi luchingba ani leikhidre ahumna asok apan nangkre. Kurumjari ISCOM News bidang tabiri bakwai pumna makpai silki chanambam na taram nokjari hauzek pau sandok na pijari. Ngarang Ukhrul District ki Litan Police Station na konba Imphal Ukhrul lambi ki TM Kasong Khul Mayada kuki militant singna lambi asida lakpa gari mangada nongwai kapsin duna chataki attack ta kunja micham ani hat kibagi karamana asokapan nanghan kibagi thaudok adubu akan ba mawongda condemn tawbagaloinena Thaudok adu de leikidraba singi ex gracia government na pinaba warip laukibagaloinana status da ngarang ahing nongyai digi numit mangani total shutdown lauthok kibasi handuk piu haina Home Minister Govindas na phongdokre ngasi nungthil Chief Minister gi Bangalo da pangthok pa pau gi mifam amada Minister Govindas na makhatara duna hai Ngarang Imphal Ukhrul lambigi TM Kasom da thokiba laibak thiba thaudok asigi matangda tangkhul nagalong iluchingba singaloinana Deputy Chief Minister Losa Dikko amadi Ukhrul gi MLA yauna government da ngarang pisilakhiba memorandum da yauriba dabi ayamba yanaba purakre Leikidraba singda government asina pifam thokpa ex gracia sing piragani amadi Asokpa singdasu government asina laying ba matamda mateng pangani haina phongdokki Mahak na makataraduna tronglaubi thaudok kamari leinana semkiba JSC amasung leikidraba angang ani ki apokpa mapa yauna government ka wari sanaba matamda JSC na taliba dabi sing ayamba yanaba leikre masiki mathakta leikidraba angang ani ki mama asi nurse oibanina government ta mahakachanaba thabak ama pigani amasung apokpa mapa asi BSF ki jawan oibana state asida mahakachanaba post piduna thabak tawhange haiba offer sing pikiba leikre Adubu tronglaubi ki thaudokta chenaba kuki militant sing thasigi tangkun manga fawbagi manungda phaduna miyam mamangda puthok u haibagi demanda lamdamasigi mera paibi amadi CSO singi apunbana ngarang ahing nongyai digi hauna Manipur pumbada total shutdown lauthok ki basina maram oiraga state asida nongmada suraga chajaba amadi kaithel famduna chara taliba singda chauna khudong chadaba sing mayokna halle maram asina Chathariba total shutdown asi handuk piu haina mahakna appeal tawki Security deployment ki matang da paladuna Home Minister Govindas na hai state asigi oina Central Armed Police Force CAPF ki company chani humputara ni thoi deploy tawduna leiramba adu company Marifunipal withdraw tawkraba matung hauzik state asida CAPF company chama Marifumari deploy tawduna leire state asigi forces sing mapangal kankhat hanabagi damak Mine-proof vehicles sing tunglare state asida ahen ba Central Forcing West Bengal da thasigi kunhumdoi amasung kunmapal da pangthokadariba assembly election asi hekloibaga state asida thajilaklagani masigi mathakta Indian Army ki operation singda haithoi singthoiraba lanmi singsu state asida tharaktuna state asigi law and order amasung santi raksa ngakna bohotna halagani haina phongdokki
mahakna makha taraduna hai state asigi praja singi punsi amasung lanthum ningthina ngakpa haibasi government asigi amatangai raba thodang amane miyam gi punsi amasung lanthum ngaknaba santi amasung tangdulai taba hanjilaknaba government na paikhatliba khongthang singa sida miyamna support tobiu haiki paumi sing na hangbawa hangi pau khumpiraduna minister govindas na hai Chief Minister Yumnam Kim Jan Singh na Jami community Singh da separate administration ki status pigani haibagi commitment pikre haina sandorogli bapawasi aran bane asigumba commitment amata CM na pikiba leite haina mahakna sengdokki ana sungi le naram ni bakang ni sila all of 70 declare ta na bagi adigumba na me ko india ne Minister of Home Affairs का सेवा में का साइड ग्रुप सुनकर मायने यानी कि अपने दिले गए अब यारे में थे अंदर की थामनों सिला अंदर सरप्राइज लेगा सुनिए केम चिंगोरो तंबोरो लेकिन केम सी नागी डिस्ट्रीब्यूटेड केम सी मुझे भी मतुम ना लेकिन सिंगा हम ना बगे कोई इस में कई कमिटी की चेयरमैन की ऑर्डर में इशू तो नहीं यहाँ किसी Apun na hona tamo pila sarkar ko ko kan ni ha adu ba diman mo ba afila ko ni issue si mga na ko ko kan ni mga masama si ko di bharat sarkar ki BSF ta maso kamo to le ni adu ko ni sarkar na mo na apun hai kadai yang kumang saung samsi lagi hai bedu hang na logi BSF ta na hang lagi ba post ko adu la equivalent oi ba ako state post ta ako namu na ni sana si progress kadai bhu lagi hai bedu kang na ba na si so kana suitable oi ko sama ako pin na ta oi adu na ta lagi ba ang naging mama ko ibig kasi sumasama ko sa nurse kaya mahal kismo ako isa suitable po sama ilagay sila halaman sin po laga mapana na po yung sa traga sila uga ang naging yes inay ada sinulong basiso na progresi so higit security forces talaga sa district nila ang kaya nakamba ang naging higit sipaw mo da ko yung mga ay Ngarang numigyong bumatong pung 6:30 tarakpada militant sing na Ukhrul district ki Litan police station ki manungchan ba TM Kasongkhul mayada Imphal Ukhrul lambi talakpa micham tongba gari sing da nongmai kapsin dun attack chathabada Tangkhul naga kunja ani sihan ki bamade kaya amana asokapan nang hanki ba thodok adu akan mamawong da condemn tawbagaloy na thodok adu aki tu zumningai oibata natana yamna leibak macha ta da ba thong ni haina Manipur ki Deputy Chief Minister ani Dr. Losa Diko amasung Nemcha Kibgyan na fongdorakli. Deputy Chief Minister ani asina thadorak pa condemnation people ki charol amada ngarang ki thodok adu Chief Minister Kim Chan na Ukhrul da laktuna Ukhrul district ki miyam na district asida santi tangdu leita ba madi chakhwat thorang sing paikhat pa pamli haiba uthokraba matung asigumba tamthiraba thodok asina government asina kanglup masel nungsi chana na hingmin aduna santi tangdu leita ba purak na buhat na ribasida yaikai thingai ba pina buhat na ba thodok ni haina lobagaloy na state asida popular government asibu leihandana basin bane adubu government asina miyam na pamli basing fanghan na buhat na khigani haire Serol sing asida government asina thodok asida January basing faba ngamdri fauba tumina khak leithok loi amade government asina state asigi miyam gi punsi kanna khongthang he ne chetsil lagani amade santi purak na bhanari basigi saruk ani hengat na bhot nagani haire mahak na hai thodok aduda leikidraba sing de kai kumna bu utpagaloina na leikidraba singi imung manungi awaba singda saruk yari amade Ukhrul miyam na pukning fathaduna Yariba makai irang thok na bhot na minasi amadi miyam na violence ki culture thadok to na aikoi ichil inaw ngaktani haibagi kholaw galoina na nungsi chana na hingminasi haire Ngarang numidyong bumatong pung 6:30 tarakpada Ukhrul district ki Litan police station ki manung chanba
Imphal Ukhrul Lambigi TM Kasum Kulmayada Kuki Militant Singna Lambi Asidalak Pagari Mangada Nongmay Kapsin Duna Chetaki Betakta Kunjamicham Ani Haki Bagi Taudok Adubu Akan Mamawongda Naga Furup Ki Achabalal Holup Amu Oiriba National Socialist Council of Nagali Misak Muiva NSCN IM na condemn Taubagaloy na Taudok Adu suspension of operation SOO de Leba Kuki Militant Group Singna Nungsi Haitana Chetaki Betak ni Haina Fongdorokli Lubasigi Minister of Information and Publicity MIP na thadorok pachirola magimatong inna NSCN ZPRN na thaudok adu de leikidraba Jinaw Sang Sokwungnaw Tasar Village amasung Yaruingam Washum Karasom CC Village singasi Imphal degi Ukhrul tamna lakpada Taulen Kuki Khun manakta militant sing nakaplak panongmay maruna panbadegi leikidabane Taudog asi suspension of operation de labor kutlai paiba kuki militant sing na chataki ba attack ni haina maral siraduna militant sing na chatarakli batong sing asi khangbagi wangmada leire haina fongdorakli kulai paiba kuki militant sing asi Indian Security Forces na yokkatuna thambani hairaduna hawjik leiriba situation asi law and order breakdown tawre haina takpani haire lamdam asibu destabilize tawna buhanabada hauzik Kuki armed group singa security forces singna lautuna duna leire haiba report sing leire haina loop asina fongdorakli asigumba thaudok sing asina tension hengat hali maramasina NSCN IM na tangai fadrabadi defensive measures sing lokhatuna makhoi gi miyam amasung lamkan na bhonarakani haire thaudok asiga mari leina na independent oiba amasung transparent leina investigation tawgadabani haina loop asina fongdorakli Ngarang numidyung bamatong pung ani makhairom tarakpada Ukhrul District Ilitan Police Station ki manung chanba Imphal Ukhrul Lambigi TM Kasum Kulmayada Kuki Militant Singna Lambi Asidalak Pagari Mangada nongmay kapsin duna chetaki ba attack ta Kunjamicha mani hat ki bagi thaudok adubu akan mamong the Working Committee of Tangkhul Nagalong TNL na condemn tawrakli Thaudok adu de Laikidrapa Singh Naga Regiment ki retired personnel Jinaw Sang Sokwungnaw Chahini Fumanga Tasar Village amasung Yaruingam Wasum Chahini Funitoy Karasom CC Village singasi tongan bagari sing na tongduna miyoy karaga Imphal degi Ukhrul tamna Imphal Ukhrul lambida lakibane Thaudok adu escort tarakiba security forces sing na litan degi hek hankraba matung militant sing na attack tarakibani haire serol asina makha taraduna armed cadre sing na nupi angang amadi civilian sing da atamna Aphaba amadi asanba kapayariba kutlai sizinaduna attack chataki basi mari leinaba government ki authority na security forces matik chana thamde haibadu takpani haire Thaudok asiga mari leinana security ki role da wahang kaya hangningai lei maramaduna state amasung central security forces singna akan mamawongda combing operation sing chathaduna matungda asigumba thaudok sing thoktana bahotna bachumgani haire TNL ki President Sort Wasumna Paumi Singh de Fongdok kibada Tangkhul Naga Micham ane Kuki Militant Singh na hat kiba thaudok asi lup asina chapchana thengnagane maramdi mihat asi khulai paijadaba Micham da cold blooded oina chathakiba pangdaba thaudok amane thaudok asiga mari leinana TNL gi emergency assembly ama kaukiba galoinana thaudok asiga mari leinana makhata ba action gi matangda khanaragane Amadi assembly asida Tangkhul Naga Singh da tamna chatharakli ba attack asigi chapchaba paukum sing karam na PCG haibadu miyamna suggestion PBU haiki Miyam gi oiba rally ama chatpa matamda kanagumba karana nung amadi nauri na chingba sizinaduna thokaningdaba thaudok sing thokhana bohotnaribasi matungda amuk hana tawbiganu haina Imphal West ki SP Kadrimayum Sivakantana appeal tarakli Imphal West ki SP ki conference holder ngasi Paumi Singh unaba madawa famasi mahak na fongdok kibane mahak na makha taraduna handak numit kharani gi mamangda thokiba nungaitaba thaudok sing asina maram oiraga miyamna numidangi matamda ima ibel kayana maira gi khongsa chatpa matamda mapung phana amadi thokhaningdaba thaudok sing thoktanaba security forces sing mai kaidegi ngak senbagi thabak chathaduna lakli maru oina Miyam na chatkadariba khongchat aduda starting point gi hauraga khongchat adugi panthung pampauba ima ibil kayabu asoi angam yaudana ba security forces sing ngakpi senduna lakibane
लोइनना क्वा कैथलदगी कैसामपाट फाउबा हंदक चटकिबा मियामगी ओइबा मैरागी खोंगचट अदुदसु सिक्योरिटी फोर्सेस अमदी मियामगा पाउ फाउनदुना खोंगचट अदु थोखनिंगदबा थौदोकसिंग थोखिदे अदुबु मफम खरदा मियामगी ओइबा मैरा रैली पांगथोक्तुना मखोगी पंथुंग यौरदुना ममाई लेदुना चटलमदाई मतमदा कनागुंबा खरना नुंग अमदी नावरीना चिंगबसिंग सिजनदुना पामदबा थौदोकसिंग थोकनबा हेक हेक होनरकपा अमदी इंगना तपना लाक्जबा रैली अदुबु काइनबा सिलकपसिंग यावरे मसना मरम ओइरगा इमा इबेल कयादा असोक अपन नंगबदा नतना सिक्योरिटी फोर्सेस सिंगदा चाउना असोक अपन नंगहनबा यावदबसु नत्ते लोइनना काहेनबा थौदोकसिंग थोखनबा होटनरिबा मियोयसिंग असना इमा इबेल अमदी मियामना पीसफुल ओइना चचरिबा रैली अदुबु थुगाइरगी हाइबगी मतागुम नुंग पेट्रोल बॉम्ब अमदी 16 mm गे योट मकक सिजनदुना सिक्योरिटी फोर्सेस तमना नाउरी कापलकपदा नतना फजदबा वहाई वतासिंग सिजनरकपसी तसेंगना लाइबक थीबा अमने मरमदुना मियामना ओइबा मियामगे ओइबा रैली यामना पीसफुल ओइबा रैली अमा पांगथोरक मतमदा कनागुंबा मियोय खरना थुगाइनबा मदी पामदबा थौदोकसिंग थोखनबा होटनरिबसी अमुक हना तौबिगनो करीगुंबा मखा ताना कनागुंबा खरना मियामगी ओइबा रैलीसिंग पांगथोरक मतमदा थोखनिंगदबा थौदोकसिंग थोखनबा होटनरकलबदी लोगी मतुंगिना लौखतफम थोकपा एक्शन मतिक चाना लौखतकनी हाइनसु महाकना फोंदोकी कोई नसाई रैली कोई पंथुम फमदी यौरागा ममाई लेरमदाइसिदा कनागुंबा मरक्तगी कोई मियोय खर थोलागा एकता ऑब्स्ट्रक्शन पिसिल्लागा नसाई रैली सि काइननबा सिलकपा गी हाइवेदबा वाइसिंग अदगी कामपेट सिंगबा मैम सिनतना कोइदा सिक्योरिटी फोर्स सिंग नांगबा नुंग लंजिनबा अदगी पेट्रोल बम सिंग लंजिनबा सिउंबा अदगी नौरी कोई योट कोई 16 mm योट योचिंग का प्रोजेक्टाइल मशीन नरगा नौरी सुमाइन सिन नरगा सिक्योरिटी फोर्स दा काप सुमाइन तौदर अतमंगना रैली सि थवाइगी हेवी वखलुंदा मियोय खरना अदमाइना तौरप इंसिडेंट खरदगी अदुगुंबा कनसिंगदु डिस्पर्स तौदबा याददना सिक्योरिटी फोर्स साइडगी सु कोई रेस्टोरेंट उलगा मैक्सिमम रेस्टोरेंट उलगा डिस्पर्स तौबा खपा दुम खरदुन यावनागरे मसी हाइजेनिंग मसी साइगी कोन सुंबा रैली तौरप मतमसिदा कोई सिगी कनागुंबा खरदा इंस्टिगेटर हाइब तारे कनागुंबा खरना कोई नौरी मरुगा येनबा रैली होद्रिङै ममांगदा कोई पेट्रोल बम येलंबा केरोसिन बम येलंबा नौरी येलंबा अदगी योट मतेक इंसिडेंट सु खरा मखै कोइना इन्वेस्टिगेशन तौजबदा मसी दुम खंगबा ngamjare ana sigumba किनुसिंगसि एलिमेंट सिंगसे सिना कोइगी प्रोटेस्टर की आइकुम उपगा कोइगी मयामदा अचौबा मयामदा कैजुअलिटी थोकनबा मौंगदा सिगुम सिल्लपसि मसी यामना लाइबक थिबनी मसी तहनजनिंगदे सि आइनियाबा थौक्सना तेदु मसी यामना लेबाक मचा तानबा दुम खनगी थोइनसिंग अमनि ने थमजगे बिष्णुपुर डिस्ट्रिक्ट की ट्रोंगलाउबिदा कुकी मिलिटेंट सिंगी बॉम्ब अटैक ता पिकलिबा मचिन मनाव हातखिबा अपोकपी ममाना अशोकपन नंगहनखिबा मदी मथंगी निमित्ता थौदोगसिबु यानिंगदबा फोंगदोक्तुना मियामना जंक्शनखिबा खोंगजंग लोय अहुम लेखिदबा कया अमना अशोकपा नंगखिबगी थौदोकसिंग असिबु यानिंगदबु उतुना माइकै कयादगी लेप लेतना चंगसिलिबा खोंगजंग असिगी मनुंग चन्ना स्टेट असिगी मैरा पाइबि लुपसिंग सिविल सोसाइटी ऑर्गेनाइजेशन सिंग अमसुंग ट्रोंगलाउबी थौदोका मरी लेनना सेमखिबा जेएससी गा पुन्ना ट्रोंगलाउबी थौदोक सिंगी जस्टिस पुरकदबनी हाइबगी दाबीदा ngasi hauduna numit mangani chathagada Manipur pumbagi total shutdown asigi ngasi ahoba numitta Tampaki district singda miyamgi punsida chaun akaiba pikre total shutdown asina maramoiraga inter district amasung interstate transport servicing lepkibaga loinana maru oiba kaithel sing amadi dukan sing thonglo nakhi district singi main road singda shutdown asibu sagatpa singna lambi da lakpa gari sing thatuna thamkibaga loinana lambi chathok chasin tawbada khudong chadaba kaya mayok nahanki shutdown gi manung da pamdaba thodok sing thokpagi paw hojik fawbagi oina leitre panbayai Tronglaupi ki thodok da chenaba kuki militant sing thasi ki tangkun manga fawbagi manung da phaduna miyam mamangda puthok u haibagi demanda lamdamasi ki mera paibi amadi CSO singi apunbana ngasi ahing nongyai digi hauna Manipur pumbada total shutdown lakthokibane Lamangdong Ima Kaithel Development Committee Victims Family ki JSC Manipur Local Club Organization Singamadi Apunba Manipur Maira Paibil Singna Kaukiba shutdown asibu Sogatpa Imphal East Amadi West ki Naha Amadi Maira Paibi Ima Singna
punna thoklaktuna Bamun Kampu Iril Kairao Langthabal amadi Mongsangini chingba mafamsingda lambi tingbagi kongjang changsinki Sabungkok kongnang makongda sabungkok mairapaibi imasang nathoraktuna lambida uwa phaijinduna lambi tingbagi kongjang changsinki Yaingang pokpi bajar da su yaingang pokpi kaithel thonglonduna tronglaubi mihat amasu Ngarang Imphal Ukhrul lambi ge litan amasung TM kasum ani ki marakta lambi da gari thauduna chachaba micham kayada kuki militants sung nang may kapsinduna Asi ana kaya nang hankiba thaudok adubu yaning da bafongdok tuna yaingang pokpi area da leminari batang khulamadi maitai maira paibi amasung youth kaya galoina na Imphal Ukhrul lambi da uwa phan na chingba kaya su thajinduna lambi mayai da famjinduna lambi tingbagi kongjang changsinki Imphal Ukhrul lambi National Highway 202 gi Nongada Club building mapadasu maira paibi singna total shutdown gi kongjang changsinki Ating basida deva karmaga mari lainaba ana ayekamadi essential service singi oina di komthokki Turong lawida angang masa amaga kumlang mabuk thandriba mama ga masa ga phumung amata da jata aduna mama gi kumlang khachadana leiriba angang masa amabu nusi haitana masi manau anibu nongmai bom na ka kuna hatu pikhiba asigi matung ile haraga siga loinana Kuki militant singbo warkom namdraba bazar singina sipai singina khang mga magtabadi bazar kaya na ngasi khongjang kaya changchandra mafamda changchanluba matamda center ki sharbi emna ki bata thadok nongaina panbadagi angang kaya misang become nakiba asiga loinare hare haraga ngasi aikhoina phangja changchan jariba khongjang ase atai karigi nate kari su khangjadaba angang nawa woiriba amabo minung chi haitana hatok pikhibato adogi lamal ado ngasi india government na amadi manipur government na khana biraga mihapa puthok piyo amadi khongjang ase changchan jariga manda misam bazar ba hatok piriba ase asigi achumba langla langji puthok piyo haiduna aikhoina ngasi changchan daba khongjang ni awaba khongdokpase yam thina nungaite yam thina pente habadi tonglawi da isani bu phamungda tumaga hipsaraga leisabasida hapiriba narco terrorist kuki militant singse akhoi ahpasara piba pami akhoi sarkar da haijaningi habadi makhoina mi hatpase karimta moida masasida akhoi misam praja se hala ga moina hatpa chathokpa ngamba mi sa moidi mi nate sa makhala siga khoi ga thingna base akhoi pame sai saga khoi ga oina thingna base pame praja na government na akhoi bu narco terrorist kuki Chatliba thasigi tang taruk amadi tare kilona ba ahing nongyai matungda tronglaubi awang lekai da kuki militant sungna chathakiba bomb attack da pigliba machin manau ani pu hatkiba madi khongjang ahumbuna CRPF na nongmai kaptuna sian kiba thodok pu yaning da phongdok tuna ngasi Imphal East ki Hata Dalaiba Club Organization Tarit na punduna Peace Rally Chatkre. Hata Golapati ki Club Tarit ki Coordinator Hazi Arafat Ali na Fongdura Kibada Manipur da Hauzitok Libatang Dulaita daba Tronglaubi ki Thodok asigi matang da Manipur laingak na atuba matam da yengsin biduna Lamdam asida tang Dulaita ba hanjin handuna Free Movement leihan biu Manipur da kundaminari bajati kudingmag tasengna Tonga na khaidokpa yadraba yelhaumi oina leiminarakiba pumnamaki yenglaga Maitai pangal nasu saruk yafam thoki haina Hata Golapati da leiba club organization taret na saruk yabaga loinana pendaba kayasi fongdokpani haiki Ngasi Peace Rally adu Hata Golapati dagi hauduna konung mamang tamna lakpada konung mamang jangsan mapada police amadi security force singna makhatta na chatpada athingba piki tungda rally adu mamai leiduna kholau kaya galuina Hata romda halaktuna Hata Golapati da pantungpham oiki ngasigi rally adu da Manipur imaleba kangadabane aikhoi ningtamna hingadabane go back central forces don't kill Manipuri people amadi proxy war tawduna micha miyam hat kanu haibani chingba kholau kaya lauki khongchada sigi matangda paudam ama stop of the killing of the people of the Manipur. Strongly oppose the government in their policy. Go back central security force. Proxy war stop. Atupa kuki militant sing, free militant sing da
खुलाई सप्लाई की मतलब के दमने अभी लग मखई भी है ना मियां यो कगलक कने है ना नो कगलक कने तब तक भी खलो नो कोई बोम तो नो इने कोई ना अदुम से छत भी नो कोई मियां से हिंदी रात लाई हिंदी कोई हिंदी तो नहीं हिंदी शक्ति अदुम ना खुना पन कोई इरो इजाती लेक्चर भी वखना तो मसी सब चाले कोई तो पावरे अगर कोई निंग तो में है ना परे निंग तो दग दे कोई कोई पॉलिसी से मसी है गलक कोई इरे बात से कोई मकसद है तो पृथ्वी की ममांग अखोई सक से तापदा स्पोर्ट कल्चर एंड द इंडस्ट्री एंड द साइंटिस्ट क्या दा अखोई कैसु लोपल रे सोपल रे हाइसे कोई खांगी मरम अदुना अखोई ngasi निंग तम बनतन कैसु उपाय लेत्रे मरम अद मखोगी लेप तबा अखोई एक्सपर्ट तबा पॉलिसी सिंग असे सथर लेत्र गदी अखोई सिविल वार नतरा अखोई स्ट्रांगली अगेंस्ट द गवर्नमेंट इंडिया मत अखोई निंग तम बता लेकनी चलिबा था असगी तांग तरुक अमदी तरेत की अहिंग नोंयाई मतुंगदा थ्रोंगलाउबी अवाम लेकाइदा उकी मिलिटेंट सिंगना चथकिबा बॉम्ब अटैकदा तुमदना लेजोबा मचिन मपवा अनि बुना हाथिबा अदुगा ममा बुना तमथिना सोकुना लेरिबा फिबम असदा फमदुगी खुशाउनरबा मियामदा सीआरपीएफ की पर्सनल सिंगना नोंमाई काथोरकदगी मियोय अपुम लेकितबगी थोगबु यानिंगदा फोंगोकुना मणिपुर की तंपाकी मफम सिंगदगी तोंगा मफम सिंगदगी मियामना खोंजंग संगसिन बगम ngasisu hatada leiba miamna pendabagi thulaw kayaga loinana aduma khongjang sangsili hauji fawbagi oinadi miam gi marakta amadi central force amasung state force ki marakta muknabadi thokpa leitri makhata pa pawgi dama aduna leibiyu paudam juri bi aiha kusana sherman loinana video journalist sanakoi moirangthem ISCOM info लमदम असिदा थोकलिबा थौदोक असि सेंटर लेंगाकना खुलाई पाइबा कुकी टेररिस्टंगी मथक्ता मिलिटरी क्रैकडाउन चथरी बमखै कैदौनुंगदा लमदम असिगी लोइरोय मणिपुर लेंगा की चीफ मिनिस्टर युमनाम खेमचाना लखलगलिबा पीस इनिशिएटिव खोंगथांग असि कुकी खुलाई पाइबा सिंगना फागी ताहले हाइना कोकोमीगी कन्वेनर वाईके धीरेना फोंदोरकले लमफेलदा लेबलु बसिगी ऑफिस टेंगसि पांगथोकिबा पाउगी मिफम अमदा वाफम असि महाकना फोंदोखिबने महाकना मखा तारदुना कुकी नार्को टेररिस्ट सिंग असगी मथक्ता लेंगाकना मिलिटरी क्रैकडाउन सथगदबने मरुओइना इंडिया लेंगाकना कुकी मिलिटेंट सिंग असि सिजनदुना येलहो फुरुप सिंगदा प्रॉक्सी वार चथरीबा असि खुदक्ता लेपकदबने लोइनना लमदम असगी चीफ मिनिस्टर ना चिंगदे चटलगा महाकना पंगचंग चंग याय हाइख्रबसु मिचम मियाम न चंग यादब हाइबसी लेंगाक असि कुकी टेररिस्ट सिंगना करेम नबगुंबने मसिना मरम ओइरगा चीफ मिनिस्टर की पीस इनिशिएटिव की खोंगथांग असि कुकी खुलाई पाइबा सिंगना मवाल लौबिद्रे हाइबसी मयेक सेंगना ताकले अदुबु हौजिक पालिबा लेंगाक असिना इंडिया लेंगाकता अकन प्रेशर पीदना लमदम असिदा थोकलिबा इरांग असि लाक्सिनबगिदमक मथौ ताबा थबकसिंग पाइखतनबा होतनबा हाइबसी यामनमक मथौ ताई लोइनना कोकोमीना मरु ओइना थमनिंगलिबा वाफमदे मणिपुर खुनाई असिदा सेंटर लेंगाकना प्रॉक्सी आर्मी पुथोक्तुना यैथरगा थमलिबा असि खुदक्ता लेपकदबने अमदी ट्रोंगलाउबिदा थोकिबा थौदोक्ता चेनबसिंग अथुबा मतमदा फादुना जुडिशियल इंक्वायरी चथगदबने हाइरिबा वाफम सिंग असि मिचम मियामगी अपामबने खंगना हौजिक पालिबा लेंगाक असिना थबक पांगथोकदबनी हाइबा वाफम सिंग फोंदोखी इंडिया गवर्नमेंट चथरी बसे मसी लेफल हाइदुना हाइरिबा मणिपुर गवर्नमेंट असिना अकनबा प्रेशर अमा पीरकांदा इंडिया गवर्नमेंट की नरेंद्र मोदी ना लखलकपा मागी इनिशिएटिव नतना स्टेट गवर्नमेंट अदि कैसु तबंगमोय मसी वारोसिन पोरके हारगदि स्टेट ना मागी स्टेन ओइबा यामना फाम ओइबा स्टेट नमदा नार्को टेररिस्ट से लक्षण बगी थबक से तौद्रिबो खै अइकोय कैदोंगैदा मणिपुर दा पीस एंड ट्रांक्विलिटी लेरोय हाबसे हानदगिसु कोकोमिना हाइलाई हुजिकसु मुक थमजरी हाइरिबा फिबम सिंग असि मियाम अमसुंग कोकोमिन हाइलाय अदुना अइकोय ओइरकलिबा फिबम सिंग असिदा अइकोय मणिपुर की लैरिबा लैंगाक सिगी लैंगाक सुबली पाइरिबा सिंग असिना अइकोय असिगुंबा नार्को टेररिस्टिंग सिंग असिगी मथक्ता अकोय हान अंगांग सिंग हाटखिबा अदुमलबा तोरंगलाउबी की तौदोक्ता चेनरिबा मियोय सिंग सिगी मथक्ता मिलिटरी क्रैकडाउन तौबा अमसुंग मखोय मरु फंगना मुथतपा अमदि हाइरिबा नुमिदा सिगी मियाम की हौदा सीआरपीएफ ना नोमै कापसिलपदगी मिचम मियाम सिबा हाइरिबा तौदोक
थबुकसिंग असिगी लोगी ओइबा जुडिशियल इंक्वायरी अमा तौरकांदा हाइरिबा जेनरिबा अदुमलाबा सीआरपीएफ की पर्सनल सिंग अदुगी मत्तता आइन की ओइबा लोगी ओइबा एक्शन लौखट पंगमद्रबा अमदी हाइरिबा कुकी नार्को टेररिस्टिंग दुगी मत्तता अकनबा मिलिट्री क्रैकडाउन तौबा ngamdraba military action lokot pamda makoi bu mutat pangamdraga de manipur ki chief minister amoina manipur ki home minister amoina aigoi ma leifam thokte marmuduna makoi singa se moren ground da pam thaduk pam thoi ya bese ko kumina mukana thamjage Laingak na kuki khulai paibal sing control tawba ngamdrabadi manipur gi tungi marai bagyam na phibam tarak laroi haina All Manipur Students Union MSUG Publicity and Information Secretary Yumnam Clinton mangang na thokpa Cherol amada fongdorakle. Cherol asina makha taraduna ngarang April gi tang taranipal nungthil gi pung ani makhairom taba matamda Ukhrul District National Highway 202 da leiba TM Kasom Village hairiba mafam masida warak pinaba leitraba kuki terrorist na makhoi ki terrorism makha chatharakpo oina Imphal dagi hanjarakpa marale jadraba micham tangkhul ichilinau singi mathakta landaduna miyoi ani hatkiba amadi asok apan kaya nanghankiba thawong MSUna khwaidigi awang bathakta condemn tawi ing kumjal singani kunhumdoi gi me gi tarik ahum dagi hauduna mitei micham miyam gi mathakta landarak padagi hauraga ngasi kangkhong chairba manipur ama oihallibane Masida Indian government na sagatuna thamliba koki terrorist singi lalhau asida mitei micham miyam dagi hendoraktuna tangkhul ichilinau singi mathaktasu amuk chatharakpa lepalaitre Jaraka sida public order bungak senaba India government na masing lakngamdana iramda masida deploy tawriba Central Paramilitary Force singa sisu kumhai oina yinglaga nakal namada tongsinduna leire India government ng asi Manipur kuki singna chathariba terrorism ki thabak singa sibu national security issue amu aina lobungamdre asigum laba yamna luzadaba India government ki thawong singa sina lamdam asida loilam machat makhata na chatharaktuna Manipur asi India Union de yauriba mapung faba state amara natraga India government ki loilam amara haibasi ngasidi malem gi miyamna achawa wahang amal laklaba pungfam amane Loinana ngasigi paliba Manipur state government na peace process chathaduna maikai khudingmakki sangdainana bohnarakliba singa sigi khudong chaba thiduna Manipur thugaina ba kuki terrorist singnadi henadum makhoigi terrorism makhata na changsilakli masina takpadi state government lamda masida peace and normalcy purakna bathawong kaya paikhalaklabasu India government ki proxy lanmi oina thabak tawriba kuki terrorist singna khudingmaksi uttagi haire maramasina State government ki chapchaba mating phudoktuna chatharakliba terrorism asi thengnabagi matam hendorakle haibasi paliba lengak na hakchin na lofam thoi haire Tamenglong district ki Tausem subdivision ki manung chanba National Highway Chamga Kuntra Tared Imphal Ziribam lambi gi Ajuram amasung Makru area da thokiba lambi ki accident amada Rongmai Naga community ki luchingba ani leikhidabaga loinana miyoi ahum asok apan nangkhre haire Thaudok adu de leikhidraba sing adudi Rongmai Naga Youth Association Manipur Tamenglong Longrian ki chairman Musin Rayang Panmei Chahi Humpu amasung Rongmai Naga Youth Association Manipur Tamenglong Longrian gi Vice President Joy Panmei Chahi Yankhai Marini Leikhidraba miyoi aniasi mathang sitna Chengdai village amadi Tamenglong district ki Doilon village dagini haire aduga asokpa sing aduna TP Dinging chahi kontra manga RK Ruben chahi yankhai mapal amasung TP Rozanglung chahi humputara tarukni asokpa sing adu district hospital pukatuna laikan nakre haire Thaudogasi de leikhidraba amasung asokpa miyoi sing adu Maruti Gypsy amadi Assam gi haplong tamna Panmei Clan Memorial Stone Erection Program Sarugyana Pagidamak Imphal Jiribam lambi asida lakhibane Makhoina tonglakiba gypsy adu lambi asigi Ajuram amasung Makru gi marakta leiba lokha amada onthaduna accident thokibani haire Nauna class 11 namadi undergraduate college ke admission taunaba mark wangba mahiroi sing khaktamak logani habigi wakhal thadok piro amadi compartmental amadi improvement lakwa mahiroi sing gi susit khakpigadabani haina Kangleipak Students Association guest egi secretary HRD na thador pacherol amana fongdorakli
Cherol Asinahai, Handak Pangthok ki Board of Secondary Education Manipur, Bosem Naloba, HSL's examination Amadi, Council of Higher Secondary Education Manipur, Kosem Naloba, Class 12 ki, Higher Secondary Exam, Haidok Triba Fauba, Tongan Balenga ki school, private school sing Amadi, private, adet Amadi government college sing na, known admission Tona Bigi form Tabidanaba, KSA ki wafamasi, Mari Lenaba singi mafam the Tamjeri. Matang asida lup asina thamjaning bawafam di tongan ba maming leraba private school amadi lenga ki mahiloi sangkhanada mahiroi singbu amat to oina thong manana yengdabaki mawongda mark percentage wangba mahiroi khaktamak launaba thabak tawbidanaba madi leiba ki tangdu leita daba phiba masida and transform fee amadi form submission fee asi pikni logadabani haina lup asina mangjonana school chalairiba mari lenaba singda apil tawjari Amadi SSLC compartmental dalakpa mahiroi gi seat Manipur Lairiba school singna khakpigadabani amadi class 12 ta improvement de pass tarokpa mahiroi singi sitsu college singda khakpigadabani maru oina ngasi Manipur da saugri yungbagum private school kaya linkanarak liba madi Manipur Private Schools Registration and Regulation Act Lisingani Taratare Rules Lisingani Kunmari gi niyom gi wangmada mawong maril tadaba private school sing asina lofom thoktaba mawongda loning ba fees sing loduna mahiroi sing bolalon pot oina khaliba wakalon sing adu chumthokna bagi khongthang amo oina loop asina private school sing da ahen mamiyeng changlagani Nakalamaromda Kosem Nalopa class 12 ke exam asige result haidok tringaida college sing nasu entrance form thabidana bamadi mark wangba mahiroi khakta mark entrance yahon gani haiba wakalon thadok piduna thong manaba mahiroi singbu mark wangba wangdaba thidana punna mahi tamba yana bagi dama khanbiraga thabak lokhat piu amadi examination haidok laba matung entrance form fee amadi form submission gi fees apik pachang da lobinaba mari lenaba singi mafam da lup asinapil tawri haina fongdorakli Ngarang numijung mamatong pung 6:30 tarakpada Ukhrul District Litan Police Station gi manung chanba Imphal Ukhrul lambi gi DM Kasong Khul Mayada Kuki Militant singna lambi asida lakpa gari mangada nong may kapsin duna chateki betekta khunza micham ani hat ki bagi tawdok adubu akan mamong da condemn tawbagaloy na State asida security forces sing narco terrorist singi mathakta security forces na khut thagadaba adu security forces singi makut pun sinduna thamle haiba security forces na phongdorakiba singasi kanana security forces singi makut pun silibano haina Bir Colonel Zelzetiam Vice President JDU Yutna Paumin Singh da phongdokre party asig office ngarang numidang Paumin Singh na hangbo hangi pau kumpira na mahak na hai Mapandiki changsa lakpa narco terrorist singna Manipur chaw na irang thokhan duna leiri bacheraga sida state asigi yellow purup singda hauzik atamna na target tawduna yellow purup sing asi loisilagi haibagi matagum tamthiba mihat sing chathari Tawong sing asi narco terrorist singna chathaduna leiri basida government ki mari lena authority singna makhoi gi mathakta akan action sing ngasi fauba chathaba uba fangdri haiki mahak na hai State asida tongan ba Central Forces sing da karigidamak narco terrorist singi mathakta action lokha tribunal haina hangba matamda security forces singna makhoi gi makhut sing punsinduna thambagumna leiri haina phongdoraglibasi yamna laibak thibani kanana karigidamak security forces na narco terrorist singi mathakta action lokha na bohna bada security forces singi makhut punsilibano haina hanglakli Akoi imung de thom bai adik maru oina yamna nungai tribadi nagai isinlaw sing ju mikap thopiro kaigino hai matam da si khoi gi nungani gi marta ha leibai tap de kuki narco terrorist sing jina sumaina sum sangaga khoi gi isinlaw sing hai ta si da amamam sum lautharaga akoina sarkar gi action ngai dur adagi sarkar gi action sing natraga security personal sing jida da akoina memorandum bisali amaga tawta raga jo moin harak du je security lapses lai banate akoi khuching je phajala lai bane na hai adui tardi phajali je kanano Sarkana Pazalize, Natraga Central Government, State Government, Kainomadi, saying the public na Hangiba Wahang Singji Pakum, saying the Pibum Togi, Akun Hangari, political party is hiding Wahangamalak Habaze, Hamoki, I'm so gay, Akoi political, Akoi Pirana, Marum to Mina Laba Yarak. When you do politics, your politics have a Tumhola Padaginum, Tumam Dive, the Sangba
पोलम खिनिमक जे पॉलिटिक्स ने थेंगदबम त याउदे अदुदना मरम मरगा खोइ चगपै वा खतनी अदुबु एट द एंड ऑफ द डे नोसलकपदि नुमिदांग वायम दि तुमम दाइदि सिरम दाइदि मणिपुर सिदौ लेरबा मी नाक्तनी अदुदना अखोइ इसिनाव अखोइ इंडिजिनस सिंगजेदा मगी मपानी चंगजलक मैम जे सुम हालगा सिबिदा वो क्वेश्चन हंग तारगसु अतोपना तौबनी खुद फाजली सुम हाई लेक तारगदि कमाइन तौदिनो हाइबा क्वेश्चन जी सिगी प्रेसिस नाउ मैम सिंगी थ्रुदगी मैम की पब्लिक मैम दसु मेकअप थोंगनबा अमसु मोगी खुद फाजली है मेन मुद्दा से मेन क्वेश्चन से खुद फाजली से कनानो असम राइफल सीआरपीएफ अस मणिपुर स्कूल थुन लोसन या पोनी अखोद खुद फाजन अखोद पावर पीदी मणिपुर थुन लोसन पावर पीद्री से कनानो पावर पीदुना कनानो स्टेट गवर्नमेंट सेंट्रल गवर्नमेंट कनानो है क्वेश्चन दो मैम खंगम खंगमदब तसें करीनो है खंगनबी यौरे है Manipur Fire Service na sinduna tha sigi tang tara mari dagi hauduna chayol ama chupna chatharakliba Fire Service Week lisingani kuntaruk mari lena na pangthokiba essay writing competition adugi prize distribution yauna hayeng Fire Service Week lisingani kuntaruk ki loishinbagi thoram pangthoknaba thorang lamba adu matam kaktani yaithokle haina Manipur Fire Service ki director na thadorak cherol amana khanghalakli cherol asina makha taraduna Fire Service Week lisangani kuntaruki loisinbagi thoram pangthoknaba numit asi atuba matamda Manipur Fire Service na lepakani haina su cherol asina fongdorakli Hauzik sanabagi pau amuk lobirasi Cricket Association na sinduna ngasi Guwahati da leiriba ACA gi sanabungda awang nungpuk lamdam gi state Nepal na saruk yaraga under 15 girls anisuba North East Rising Cup ki ngasi sanaki ba match da Manipur Assam gi khuttamai thikre match asida Manipur na ahan ba innings bat pairaga over kunmapal ga ball ahum da wicket loina turaga run humpumapal lauduna target run humputara thamkibada Assam na bet pairaga over kun lebeda wicket mari turaga target run humputara lauduna match si wicket tarukta mai paki All Manipur Taekwondo Association ki makhada international sanaroi amu oiriba hauzik National Sports Academy da mahitam libi sanaroi Gar Lakshmi na Bengaluru da leiriba Inspire Institute of Sports ki Taekwondo masanada World Class High Performance Training ki damak khalakpada AMTA amtana harauba amadi nungaiba fongdorakli sanaroi asina ahanba Manipuragi Taekwondo masanagi oina IIS ta training ki damak khalakpa misak oiri panba yabadi Ghar Lakshmi Uripok Yambem Laikai gi PhD 10 amadi Romita gi machanupi ni hayengdagi hauduna training chathagadabana ngasi Bengaluru gi damak ngasi Imphal thadokre loinana amtagi maikai dagi yaifa paujel pirakli loisilakpada maroiba pau amukahana pizari Ukhrul gi thaudokta leikhidraba singi ex-gracia piragani chathariba total shutdown handoknaba leingakna appeal tawakli Rally chatpada kanagumba kharana nung amadi nauri sizinaduna thokaningdaba tawdoksing thoknaba hotnaribasi lepiu haina Imphal West KSP Catramayum Sivakantana appeal tawakli Maira Paibi amadi civil society organization singna kaukiba total shutdown gi manung channa Manipur gi tampaki mafam singda paksana kongjang changsingkre
Chief Minister Yumnam Khemchana Lokalak Liba Peace Initiative ki khongthang asi Kuki Khulai Paibasingna Phagi Tahalle Haina Koko Migi Convener YK Dhirena Pongdorapli Amasung National Highway Chamaga Kuntra Tareta Thokiba accident amada Rongmai Nagagi Lujingba ani Lekhidre Ahumna Asok Apan Nangkre Ngasigoy na sandok chaba ISCOM News matanga sida loijere miding tabiri basingbu amukahana kurumjeri